Asiagi top 10 billionaire gi manungda Gautam Adani su amani. Second recess list chaleba Gautam gi life journey. College tamkhaluraga marakta toklaba matung business karamna hudokhibno. Middle class family dagi ngasidi worldwide business kayama lady. Adani extraordinary misak asigi wari asi khangbi bagidamak video si hobdagi level faubtang yengbiu knowledge kayama fangbigani. Aigi nungsizaraba halaman marumapang social mayambo RIKESH technique YouTube channel gi maigay dagi ikokno na khoramjari. Hana dagi mai paklaba businessman adudagi aikoina tamjaraga makoigi technique adu iramdam asida apply tawrakanta iramdam asi chakotpa haiba adu oigadoribani. Aigi ming Gautam Shantilal Adani 24 June 1962 Ahmedabad Gujarat asi aigi poknafamni. Babagi mingna Shantilal amadi imagi mingna Shanti kawi. Babagi fi dukan malay. Aikoi middle class family ni. Set Saminlal Nagindas Vidyalaya School tamba lorba matung Gujarat University da Bachelor's Degree in Commerce BCom course asi tamlami. Lairik paning da badagi second year aduda BCom asi drop out taw kiamadi isagi business hauning bagi wakal pokhirami. Babagi phirol gi business asida di interest lairamde. Ai Gujarat hadok laga Mumbai da yum honglakhi aduga diamond gi showroom amada mi gi makhada yaukhirami. Sahi ahum supna sinfam asida tawbadagi experience mayama fangki. Asidagi fanglakpa sale aduna isagi diamond shop ama hangdokhi. Haugatliba business asi imong manunggi sale amata yaudana isagi saving aduna haudokhibani. Aigi iyamba binoti Gujarata plastic industries gi business tawrami. Masida 20 ton polyvinyl chloride import mathautarami. Sigidamak iyamana ibu Gujarata kaurakhi. Matam aduda India gi amata ngairaba IPCL plastic semba company asi amakhakta oirami. Polyvinyl chloride asi import tawba maru oibana asidagi import export ki mioi kayamaga sakmai khangnakhi. Asidagi Adani Export Company haudokhi haujikna ming asi onthoga Adani Enterprises haina mayamna khangnari. Asida petroleum amadi chemical su import tawkhi adugi matung export su hauki. Import export ki business asigi price asi khanghen hen basu yawi adubu aigi oinadi haina khiba migi thajaba manghandabana business growth asi oikhibani. 1991 gi matung liberalization rule asi lorba matung license ki system asi laitabadagi private company gi kanaba kayama lakpadagi infrastructure business asida amuk khongdakhi. 1993 da Gujarat government na Kutch laiba Mundra port asi tender laubada Gautam Adani aina fangkhirami. Haujikna Mundra port haina mayamna khangnari. Adubu problem di migi product adu matam sana fangdabadagi business down oikhi. Asidagi port ki business asida amuk khongdabadagi ship kayama laikhirami. Business haibasidi problem kayama lakani mayama sibu solve tobangamagadi growth su oigani. Atopa power business tamuk mayon sinki nongmada sangdaba yadraba electricity asigi raw materials coal transportation machinery kayama su laikhi. Coal ase Australia dagi su lawi haujikti koilagi problem asi nongmagi walakpana solar energy da amuk focus tawba hore. Adani group listed companies madudi number 1 Adani Enterprises Indian share market amagi price asi rupees 1742.85 paisa. Number 2 Adani Green Energy rupees 1388.25 paisa. Number 3 Adani Ports and SEZ rupees 770.50. Number 4 Adani Transmission Ltd rupees 1873. Number 5 Adani Total Gas rupees 1798.15. Number 6 Adani Power rupees 104.25. Haujik panjariba share mayam gi price asi numit kharni gi matung up natraga down oipasu yai. Adani share mayam asidagi isana pamba khanbiraga invest tawbiragadi tungda kanaba fangbibasu yai. Angel One apps asigi link description da fangbigani. Adani Group na anoba cricket IPL team su laigadori. Aikoina sanariba Fortune Oil asisu Adani Group kini. Indonesia dasu coal mining tawi masibu largest employer on island haina khangnei. Australia gi Moranba mafam asida 65 megawatt solar project with 247,000 solar panels. Largest container terminal in Myanmar.
India ki Tamil Nadu mafam asida Adani Group asigi gigantic solar project with 2.5 million solar panels in 2,500 acres. Bharat ki state ramathoida wind project, solar manufacturer, Adani Electricity asina 3 million consumers Mumbai ki praja mayamda electric piri, private sector, rail operator, real estate company, 6,000 kilometer pipeline distribution network, IT CNG station, a financial company, defense and aerospace company, farm pig brand, India largest Apple supply chain brand, airport, digital, infra-space, training institute, infrastructure institute, hospital, medical college, football academy, pro kabaddi league team, asigiming na Gujarat Fortune Games, Adani Vidyalaya Mandir School in Gujarat and Chhattisgarh. School asida lairiba angangsing lemna lairik tamhali. School asi lairaba khaktagini asida natana medical center su lei. Tha amada anaba mioi lising kun mga lemna layangbi. Mayam nangagliba si family background su achauba business laidana tawba su nati. Tilaba matam asida asuk yam laba business asi karamna no haina. Hauzik video yengbiriba aigi maruki wakhalda su khanbiramgani aranba lambi sizinaraga oiramgani haina. Asiguma case amata laiti. Gautam Adani ki net worth income si 7,700 crores US dollar ni according to Forbes 2021. Gautam Adani ki noong magi source of income si 1,000 crore ni COVID ki lurba matam aduda rupees 1 crore Chief Minister Relief Fund of Jharkhand, rupees 2 crore Andhra Pradesh Chief Minister Relief Fund, amadi rupees 100 crore to Prime Minister Relief Fund donate tawki. Ekoina COVID ki besin ka ki basisu Adani ki mating yawi hain haibiyay. Thamoy seng na migi afaba tawba businessman haibadu asini. Ngasigi video asidagi kari khangbiba ngami. Miyoy khoi gi mindset asi kari no haibada sale yamna lairagana success, yamna paidragana failure ni haina khali. Miyoy khudingmak masagi top talent loina lairibani. Business tawba mi helingai income su helakani, GDP su growth oirakani. Government the tax niyom sumna pay tawragadi tax tagi lakpa income aduna infrastructure da adaragadi tourism su sakholakani lam aduda tourism helingai lam adusu develop oibe helakani thabak phanglam daba miyoy kaya ama thabak phangdagani asumna sakhotpa haibadu oirakadawribani. College tamba loidana marakta toklga billionaire oiriba Gautam Adani asina pramani. Wari ama research tawbada asoki matik matam sangi maramaduna video kaktang yengba nataba subscribe su toubiyu. Loinana all bell button su click toubiyu maramdi next ki video day sagi mobile da hana fangbinaba. Like, comment, share loinana friends sing da WhatsApp, Facebook, Instagram da video si share su toubiyu maramdi video si yeng lubadagi haugalakliba mahiroi kayama ano business tawningbagi wakhal kayama farakpasu yai. Silaba matamadu kaithokpiraga video si haubadagi loyo fawbatang yengbibagi damak ngamkhay leitana thagatsari.